PR lengak laktringida leramba lengak amadi PR lengak ta matam kayagi mamangdagi hauna fatna laklaba imphal saikul lambi paring asibu seminaba hanna haijrabasu thawaidabagi matawgum semidana laklaba imphal saikul road chatliba tha asi kungamari dagi hauna matam kaktana thingjinlagani haina imphal saikul road joint development committee ge convener tonjam somorjena akan wafam thamkre wafam asingarang pangai dareba pangai yandong youth development association office ta pangtokiba pawgi mifam amada phongdokibani mahang makha tarduna hai hauzi Michael Yasomda Lariba Mahilation Singi Jahigi Parika Pangtoko Madam Oraga, Lingakta Takiba Matam Hendok La Fawa, Mahiri Kunagi Yafana Bakalaga, Agan Bakongjang Johnson and Lakibani. Aduba Hausi Fawa Lingaki Michael Gate Lambia Sagi Yafana but Tabak Torum, Amata Paikal Piraktabagi Mami U. Paikal Pirakbagi Mami Udamana Madam Oraga. December Kulmari the Gilambi Parenga Sibu Thingjinbaki Wada Basil Lorapani, Hariba Kongjanga Silangaki Michael Gilambi Parenga Sida Milungshigi, being Jangbi the Lambiamna Jatosin Nungai. Gadaba Mawong that Lambi Sambi Driba Fawa, Jang Siliba Kongjangasi, and Dokli Asimba Kongjangasi was so lava. Lambi paring asig nakanda kundami diri ba iri jasing nasu soba piyo loinana kongjanga sida na laying may hawlangpok deva karma amadi marueba essential service singdi konsiloi amadi kongjanga sida tholakpa afa fattagi tiktak namak lengang na pugada bani haiba wafam kya phongdoke pawgi from aduda ISRID sige mihot sing amadi pangai konja sing su saru yake income jalising ni kunga manga ayupung manga dagi imphal saikul road asi total akoi shutdown torgani haiba imphal saikul road asi total shutdown tobagi maramna hojik ningtham thagi matam oirakpana lamong dagina akoi hauraga haikul mokhong beti pangal phobagi manungda leiba adugi matik iful thopusina maram maraga pigliba angang sing amadi sorokin nageta leiba imung singda leiba miamda adugi matik awaba saitheng nangduna akoi lok thungba bukta akoi phadabagi achauba iful duna ana laik mayam tholokpa sina maram oraga ekoi lagliba December gi tang 13 sile soidana imphal saikul road si shutdown tore